ꯈꯨꯠꯂꯥꯏꯕꯣꯏ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯗ꯭ꯔ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯤ ꯌꯧꯗꯧꯔꯦ ꯈꯨꯠꯂꯥꯏ ꯅꯥꯐꯔꯕ ꯅꯥꯕ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯝꯃꯦ ꯗꯣꯛꯇꯔꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯁꯤ ꯈꯔ ꯀꯌꯥꯝ ꯁꯣꯏꯅꯣ ꯁꯤꯁꯦ ꯌꯦꯡꯁꯤ ꯌꯦꯡꯁꯤ ꯅꯪ ꯅꯈꯨꯠ ꯊꯣꯡꯗꯣꯛ ꯅꯈꯨꯠ ꯁꯦꯡꯗꯣꯛ DSP ꯂꯥꯛꯀꯅꯤ ꯍꯥꯏꯅꯦ ꯇꯧꯅ ꯄꯥꯎ ꯍꯥꯏꯔꯦꯕ Dokternya kayak ini kan yang apa? Akhirnya nanti belajar kami itu. Soalnya ada itu ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯅꯧꯕ ꯑꯦꯛꯁꯔꯦ ꯀꯟꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯑꯅꯧꯕ ꯑꯃ कशु तौदेगा मागे सोप ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯑꯅꯧꯕꯅꯤ ꯔꯤꯄꯣꯔꯠ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯦꯡꯕ ꯆꯠꯂꯒꯦꯀꯣ ꯈꯨꯠꯂꯥꯏ ꯅꯥꯕ ꯐꯒꯠꯂꯣꯀꯣ ꯃꯌꯥꯝ ꯅꯥꯕ ꯐꯒꯠꯂꯒꯦꯅ ꯍꯥꯏꯔꯣ ꯅꯥꯕ ꯐꯒꯠꯂꯒꯦ ꯃꯌꯥꯝ